Manipur sahi sudeba ngang luhomoi case asi samarom thengnare masigi manungda Thoubal district case nifumapan leiduna state asi oina sahi sudra luhomoi case khwaidi wangwa district oiri haina social welfare makhada leiba legal cum provision officer Imphal East Rina Sanu Moirang Themna phongdokre wafam asi social welfare department sindra child marriage prohibition officers singi oiba orientation and sensitization program mari leina phongdokhibani North AOC da hotel Imphal gi sangai hol pangthok ba thoram da Rina na makha tarduna child marriage haibasi mapal lamda taunari pasiga yengnabada Manipuri concept ka khar khenaba lei mapal gi lamda angang oiringai diki luhong gi sanabe se tumak lei adubu Manipur di masigi sanabe se leite adubu sahi sudan luhong haibasina apaba khongthang amata porok ngamte maru oina sahi sudan luhong bana kunai suda evil social Helamde legal consequence Thoubal laknabaki asoba maramamani haiki status the sahi sudan luhomoi case yam thokli haiba wafam legal cum provision officers in thamladuna legal in a case lap disumni case samarom dari masing manungda Thoubal district ta makok talai Imphal West Imphal Isam de Bisapur district yauna Tampak district singda case thengnei adubu singi district oina de sahi sudan luhomboga mari leinaba case amata lakti haiki Tharmada social welfare department director ngangom utamna singba official singju saruk yake Case se thok tabra hai tar di case ti mayam thui ni adu tar so khoina reporting se am wat pagi ne na na khanjai have the whole Manipur ge no case chama mukta ne belai jari se reported case ta complaint da out of which ngasai gi Thoubal is the highest Thoubal se the 49 cases lay reported case se aduga atopa district Imphal East West lay Bisnupur lay mathang da second da Imphal West ta 30 something lay then Imphal East ta 16 15 16 sumaina lay aduga Bisnupur kharaga Valley district sikhak tang da hai tare ne complaint case se aduga hill district is the complaint case ko na di laite ba